ꯍꯣꯏ ꯌꯥꯏꯗꯀꯣ ꯀꯣꯟꯅ ꯆꯥꯒꯦ ꯐꯔꯦ ꯆꯠꯂꯨꯈꯤꯒꯦ ꯗꯥꯔꯣꯖꯔ ꯕꯥꯏ ꯅꯪ ꯐꯣꯟ ꯄꯥꯏꯗ꯭ꯔꯣ ꯄꯥꯏꯗꯤꯌꯦ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯐꯣꯟꯁꯨ ꯄꯥꯏꯗ꯭ꯔꯤꯕ ꯑꯁ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯝ ꯍꯥꯏꯂꯦ ꯑꯗꯨꯒ ꯉꯁꯤꯅ ꯗꯥꯏꯔꯦꯛꯅꯁꯨ ꯗꯥꯔꯣꯖꯔꯅꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕꯤꯔꯦ ꯏꯃꯥꯗ ꯐꯣꯟ ꯂꯩꯕꯤꯌꯨꯅꯤꯡꯉꯥꯏ ꯇꯧꯔꯨꯈꯤꯒꯦ ꯌꯥꯗꯦ ꯌꯥꯗ꯭ꯔꯒꯅ ꯑꯩꯒꯤ ꯆꯀ꯭ꯔꯤꯗꯣ ꯎꯠꯂꯨꯒꯦ ꯈꯪꯅꯤ ꯀꯃꯥꯟ ꯂꯦꯠꯁ ꯒꯣ ꯏꯆꯦ ꯕꯦꯝꯃ ꯑꯦꯟ ꯗꯥꯏꯔꯤ ꯃꯇꯣꯝꯇ ꯄꯦꯗ꯭ꯔꯣꯡ ꯄꯦꯗ꯭ꯔꯣꯡ ꯁꯩꯔꯦꯡ ꯊꯤꯔꯝꯃꯒ ꯃꯥꯡ ꯊꯥꯔꯒ ꯍꯦꯛꯇ ꯒꯝ ꯒꯝ ꯆꯠꯈꯤ ꯏꯔꯤꯛꯅ ꯆꯠꯂꯨꯈꯤꯒꯦ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒꯅ ꯍꯣꯏ ꯂꯩꯍꯧꯔꯒꯦ ꯇꯣꯟꯁꯨ ꯃꯈꯨꯠꯇꯨ ꯕꯥꯏ ꯇꯧꯔꯝꯃꯒ ꯏꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯒꯝ ꯒꯝ ꯆꯠꯈꯤꯕ ꯇꯥꯍꯦꯟꯕꯤꯗꯨ ꯀꯥꯔ ꯈꯥꯝꯂꯤꯕ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯏꯔꯤꯛꯅ ꯅꯪ ꯐꯣꯟꯗꯣ ꯑꯩ ꯂꯩꯕꯤꯔꯒꯦ ꯀꯌꯥꯃꯨꯛ ꯄꯤꯕ ꯄꯥꯝꯒꯦ ꯇꯥꯍꯦꯟꯕꯤ ꯍꯔꯥꯎꯖꯩ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯗꯥꯏꯔꯤ ꯑꯁꯦꯡꯕꯩꯅꯦ ꯍꯧꯖꯤꯛ ꯂꯩꯔꯨꯔꯁꯦ ꯑꯣ ꯏꯃꯥꯎ ꯌꯥꯝ ꯍꯔꯥꯎꯋꯦ 10K ꯃꯨꯛ ꯄꯤꯕ ꯂꯩꯕꯤꯌꯣ ꯂꯩꯊꯣꯛꯀꯦ ꯇꯣꯟꯅ ꯆꯩꯔꯛꯏ ꯏꯔꯤꯛ ꯂꯩꯔꯨꯅꯣ ꯍꯥꯏ ꯌꯥꯝꯈꯠꯀꯅꯣ ꯏꯃꯥꯅ ꯆꯩꯅꯕꯅꯤ ꯇꯥꯍꯦꯟꯕꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯅꯋꯥ ꯄꯩꯁꯥ ꯄꯥꯏꯌꯦꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯔꯐꯥꯎ ꯂꯩꯕꯤꯒꯦꯀꯣ ꯍꯥꯏꯔꯛꯇꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯏꯃꯥꯗ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯗꯧ ꯂꯩꯔꯦ ꯗꯥꯏꯔꯦꯛꯅ ꯂꯩꯕꯤꯕꯅꯦꯅ ꯌꯥꯝ ꯍꯧꯖꯔꯛꯀꯅꯨꯀꯣ ꯗꯥ ꯖꯦꯀꯣ ꯀꯥꯏꯅꯍꯟꯕ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯃꯁꯦ ꯀꯥꯎꯗꯕ ꯐꯩ ꯏꯁ ꯃꯆꯤꯟꯁꯦ ꯇꯣꯟꯁꯨ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ ꯃꯆꯤꯟ ꯈꯔ ꯐꯠꯇꯕ ꯃꯅꯥꯎꯄꯤꯗꯨ ꯉꯥꯡꯅ ꯇꯟꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯏꯔꯤꯛꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯆꯔꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯕꯖꯥꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯇꯨꯅ ꯇꯥꯍꯦꯟꯕꯤꯒꯤ ꯐꯣꯟ ꯂꯩꯔꯝꯃꯤ 12K ꯃꯨꯛ ꯄꯤꯕ ꯑꯃ ꯂꯩꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯦ ꯇꯥꯍꯦꯟꯕꯤꯁꯨ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯐꯣꯟ ꯄꯥꯏꯖꯕꯅꯤꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯁꯤꯝꯁꯨ ꯑꯃ ꯂꯩꯔꯛꯑꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯏꯔꯤꯛꯀꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯖꯦꯝꯁꯀ ꯇꯣꯅꯤꯒꯁꯨ ꯂꯩꯔꯝꯗꯦ ꯊꯥꯖꯅ ꯅꯣꯏ ꯍꯜꯂꯛꯑꯕꯣ ꯍꯣꯏ ꯏꯃꯥ ꯅꯧꯄꯥ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯏꯔꯤꯛꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯥꯎꯄꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯇꯥꯃꯣ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯛꯑꯒꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯃꯣ ꯐꯣꯟꯗꯨ ꯊꯝꯅꯈꯤꯕꯒ ꯇꯥꯍꯦꯟꯕꯤꯅ ꯏꯃꯥ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯗꯨꯗ ꯗꯥꯏꯔꯦꯛꯅ ꯐꯣꯟ ꯂꯩꯕꯤꯔꯦ ꯇꯨ ꯊꯥꯖ ꯉꯛꯅ ꯍꯩꯃꯥ ꯕꯤ ꯀꯩꯗꯧꯕꯒꯤ ꯂꯩꯍꯜꯂꯤꯕ ꯅꯪꯗꯤ ꯏꯔꯤꯛꯅ ꯏꯃꯥ ꯄꯥꯏꯖꯁꯅꯨ ꯍꯩꯅꯕꯨ ꯁꯤꯖꯤꯟꯅꯔꯗꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯏꯁ ꯑꯣꯟꯊꯣꯛꯄꯅꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯏꯕꯨꯡꯉꯣ ꯀꯌꯥ ꯄꯤ ꯇꯥꯍꯦꯟꯕꯤꯅ 12K ꯏꯁ ꯍꯔꯦ ꯍꯔꯦ ꯏꯃꯥ ꯄꯩꯁꯥꯗꯣ ꯍꯟꯖꯤꯟꯕꯤꯔꯒꯦ ꯅꯠꯇꯦ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ ꯑꯩꯒꯤꯗꯤ ꯏꯆꯦ ꯏꯆꯟꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯆꯟꯅꯤ ꯈꯟꯅ ꯃꯕꯨꯡ ꯑꯩꯅ ꯂꯩꯕꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯩꯅꯗꯤ ꯐꯣꯟꯁꯦ ꯄꯥꯏꯍꯟꯈꯤꯔꯣꯏꯒꯦ ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯈꯟꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯨ ꯌꯥꯝ ꯂꯩ ꯏꯃꯥ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯧꯄꯥ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯑꯦ ꯖꯦꯝꯁꯀ ꯏꯔꯤꯛꯀꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯇꯥꯍꯦꯟꯕꯤꯗꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯄꯨꯜꯂꯤꯕ ꯇꯣꯟꯗ ꯍꯥꯏꯖꯕꯗꯤ ꯉꯝꯖꯔꯝꯗꯦ ꯖꯦꯀꯣꯕꯁꯨ ꯃꯊꯧ ꯆꯤꯟꯕꯒ ꯇꯣꯟꯁꯨ ꯆꯤꯟꯕꯒ ꯀꯌꯥ ꯇꯣꯏꯅ ꯎꯅꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯔꯝꯗꯦ ꯊꯃꯣꯏ ꯁꯦꯡꯅꯔꯒ ꯂꯣꯏꯔꯦ ꯈꯟꯅꯔꯝꯃꯤ ꯋꯤꯛ ꯑꯃꯃꯨꯛ ꯂꯩꯔꯒ ꯖꯦꯀꯣꯕꯅ ꯇꯣꯟꯗ ꯎꯅꯁꯦ ꯍꯥꯏꯔꯝꯃꯤ ꯖꯦꯀꯣꯕꯅ ꯎꯅꯁꯦ ꯍꯥꯏꯔꯛꯂꯤꯕꯗꯨ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ ꯇꯣꯟꯗꯤ ꯃꯃꯥꯗ ꯍꯥꯏꯖꯕꯁꯨ ꯉꯝꯗ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯄꯗ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗ ꯃꯊꯥ ꯁꯥꯔꯝꯃꯤ ꯕꯤ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ ꯏꯃꯥꯗ ꯑꯗꯨꯝ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯕꯦꯔꯥ ꯀꯥꯖꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯗꯧꯁꯨ ꯑꯉꯥꯡꯅ ꯏꯔꯥꯡ ꯌꯥꯎꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯩꯔꯛꯀꯅꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯍꯜꯂꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯊꯣꯔꯛꯄ ꯉꯝꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯣ ꯍꯟꯈꯤꯅꯨ ꯊꯣꯛꯂꯛꯑꯒꯦ
ꯇꯣꯟꯁꯨ ꯖꯦꯀꯣꯕ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯏꯃꯥꯎ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯑꯣꯐꯤꯁꯀꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯆꯠꯂꯨꯒꯦ, ꯀꯨꯏꯔꯛꯑꯣꯏ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯊꯥꯖꯁꯨ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅ ꯃꯅꯤꯡꯗ ꯐꯤꯗꯨ ꯁꯨꯔꯒ ꯂꯩꯍꯧꯏ꯫ ꯅꯣꯡꯃꯇ ꯀꯣꯏꯕ ꯂꯥꯡꯐꯥꯡ ꯆꯠꯇꯕꯅꯤꯅ ꯑꯃꯔꯣꯝꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯖꯩ꯫ ꯃꯆꯥꯅ ꯖꯦꯀꯣꯕꯀꯤ ꯀꯥꯔꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯤꯗꯨ ꯐꯧꯔꯨꯔꯒ ꯆꯪꯂꯛꯏ꯫ ꯕꯤ, ꯅꯆꯦꯗꯨ ꯀꯥꯏꯗꯅꯣ? ꯃꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯀꯅꯥꯒ ꯆꯠꯂꯤꯅꯣ? ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯩ ꯂꯝꯗꯩꯅꯣ? ꯀꯩꯅꯣ ꯏꯃꯥ, ꯃꯁꯥꯗ ꯍꯪꯖꯍꯧ ꯌꯥꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯍꯪꯉꯤꯁꯤꯕꯣ? ꯆꯦꯆꯧꯒ ꯑꯩꯒ ꯋꯥꯔꯤ ꯄꯨꯟꯕ꯭ꯔꯣ? ꯍꯩꯃꯥ, ꯍꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯍꯪꯗ ꯌꯥꯔꯤꯕꯣ? ꯑꯩ ꯀꯩꯝꯇ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯪꯕꯤꯔꯛꯀꯅꯨ꯫ ꯃꯁꯤ ꯆꯥꯎꯂꯒ ꯃꯆꯤꯟꯁꯦ ꯁꯨꯝ ꯀꯟꯗꯧꯔꯤ꯫ ꯅꯋꯥ ꯅꯥꯏꯔꯒ ꯅꯅꯦꯝ ꯁꯥꯊꯤꯕꯤ ꯑꯃ ꯐꯪꯂꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ꯫ ꯏꯅꯦꯝ ꯐꯨꯏꯗꯦꯕ ꯂꯩꯇꯦ, ꯖꯔꯞꯅ ꯍꯦꯛꯇ ꯀꯟꯗꯧꯔꯤꯕꯅꯦ ꯑꯩꯁꯨ, ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯍꯦꯛꯇ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯆꯤꯡꯒꯟꯕꯤꯁꯤꯗꯤ꯫ ꯊꯥꯖꯗꯨ ꯉꯥꯡꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯖꯦꯀꯣꯕꯅ, ꯔꯣꯖꯔꯗꯨꯅ ꯅꯣꯏ ꯇꯥꯍꯟꯕꯤꯒꯤ ꯐꯣꯟ ꯂꯩꯅꯤ ꯍꯥꯏꯔꯝꯕꯅꯦ, ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯣ? ꯀꯔꯤꯝ ꯍꯥꯏꯔꯛꯇꯦꯅ, ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯗꯤ ꯐꯣꯟ ꯄꯥꯏꯔꯕꯅꯦ, ꯏꯔꯤꯛꯅ ꯂꯩꯕꯤꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ? ꯏꯔꯤꯛꯇꯨ ꯀꯅꯥꯅꯣ? ꯇꯣꯟ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ, ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯔꯒ, ꯗ꯭ꯔꯥꯏꯚꯔꯅꯦ꯫ ꯁꯦꯡꯂꯕꯣ? ꯑꯁꯦꯡꯕ? ꯁꯦꯡꯗꯦ, ꯆꯨꯝꯗꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ꯫ ꯑꯩꯈꯣꯏ ꯄꯟꯊꯧꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯌꯦꯡꯕꯗꯗꯤ ꯗ꯭ꯔꯥꯏꯚꯔ ꯃꯥꯟꯗ꯭ꯔꯦ, ꯈꯔ ꯂꯤꯡꯕ ꯐꯦꯃꯤꯂꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯁꯥꯁꯨ ꯄꯔꯐꯦꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏ, ꯃꯌꯨꯝ ꯃꯀꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯉꯥꯛꯇꯅꯤ, ꯃꯁꯥꯃꯛꯁꯨ ꯅꯦꯚꯤ ꯑꯣꯐꯤꯁꯔꯅꯤ꯫ ꯑꯗꯨꯅꯦꯕ, ꯌꯦꯡꯕꯗ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯨꯅ ꯀꯩꯒꯤ? ꯁꯨꯝ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯟꯅ ꯂꯧꯈꯤꯅꯤꯅ ꯍꯥꯏꯖꯤꯟꯅꯩ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯂꯧꯔꯤꯗ, ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯜꯂꯛꯄ ꯃꯤꯎꯕ ꯌꯥꯎꯗꯦ꯫ ꯅꯪꯅ ꯅꯨꯄꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯕꯗ ꯑꯩꯅ ꯁꯥꯎꯒꯗꯕ ꯀꯜꯂꯛꯀꯗꯧꯕꯁꯨ ꯂꯩꯇꯦ, ꯇꯤꯟꯅꯗꯧꯅꯦ, ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅ꯫ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯏ꯫ ꯐꯩ, ꯇꯤꯟꯅꯧ꯫ ꯑꯅꯤꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯄꯗꯨ ꯀꯗꯥꯏꯗꯩꯅꯣ ꯑꯕꯦꯝꯅ ꯁꯦꯂꯨꯟ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯏ꯫ ꯑꯗꯨꯕꯨ ꯇꯣꯟꯅꯗꯤ ꯎꯔꯝꯗꯦ, ꯖꯦꯀꯣꯕꯅꯗꯤ ꯎꯔꯝꯃꯤ꯫ ꯇꯣꯟꯅ ꯑꯕꯦꯝꯕꯨ ꯎꯈꯤꯕ ꯇꯥꯔꯦ ꯃꯤꯄꯥꯏꯔꯗꯨꯅ ꯑꯕꯦꯝꯒꯤ ꯃꯃꯥꯡꯗ ꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯆꯤꯡꯂꯒ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯈꯣꯏꯗꯧ ꯊꯤꯠꯂꯕ ꯑꯕꯦꯝꯗꯨ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯈꯤꯕꯗꯨ ꯃꯌꯨꯝꯗꯒ ꯅꯠꯇꯦ, ꯇꯣꯟ ꯍꯣꯏꯗ ꯂꯥꯛꯏꯕꯅꯤ꯫ ꯀꯥꯔꯗꯨꯗꯒꯤ ꯁꯞꯇꯔ ꯇꯧꯔꯒ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯇꯣꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ, ꯃꯃꯥ, ꯃꯃꯥ! ꯊꯥꯖ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯕꯦꯝ ꯂꯥꯛꯄꯗꯨꯗ ꯉꯛꯅ, ꯍꯩꯃꯥ, ꯅꯪꯕꯨ ꯑꯕꯦꯝ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯃꯃꯥ꯫ ꯏꯁ, ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯎꯗꯕ, ꯂꯥꯛꯑꯣ ꯆꯪꯉꯣ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯥꯍꯦꯟꯕꯤꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ, ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯕꯁꯨ ꯊꯣꯡꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯔꯅꯤ ꯆꯪꯗ꯭ꯔꯁꯨ꯫ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥꯕꯣ, ꯅꯇꯥꯗꯤ ꯂꯩꯇꯦꯅꯦ, ꯕꯥꯔꯗꯦ ꯑꯃ ꯆꯠꯈꯤꯅꯦ꯫ ꯑꯕꯦꯝ ꯎꯁꯤꯠꯇꯅ, ꯏꯃꯥ, ꯃꯥꯗꯤ ꯕꯥꯔꯗꯦ ꯆꯠꯄꯁꯨ ꯅꯠꯇꯦ, ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯍꯧꯕꯅꯦ, ꯏꯃꯤꯠꯃꯛꯅ ꯎꯔꯒ ꯂꯥꯛꯑꯕꯅꯦ, ꯏꯃꯥꯗ ꯍꯥꯏꯖꯩꯁꯦ꯫ ꯑꯩꯅ ꯁꯤ ꯋꯥꯁꯦ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯜꯂꯛꯄꯒꯤꯁꯨ ꯅꯠꯇꯦ, ꯊꯥꯖꯗ꯭ꯔꯒ ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯑꯒ ꯍꯪꯉꯣ꯫ ꯅꯨꯄꯥꯗꯣ ꯖꯦꯀꯣꯕ ꯀꯧꯕꯅꯦ, ꯑꯩꯒ ꯀꯣꯏꯅꯔꯝꯃꯦ꯫ ꯃꯥꯅ ꯊꯥꯏꯅꯗꯒꯤ ꯖꯦꯀꯣꯕ ꯄꯥꯝꯕꯗꯨ ꯎꯕꯗ ꯑꯩꯅ ꯖꯦꯀꯣꯕꯇꯣ ꯇꯣꯛꯅꯕꯅꯦ꯫ ꯑꯗꯒꯤ ꯖꯦꯀꯣꯕꯀꯤ ꯃꯔꯨꯞ ꯑꯃ ꯔꯣꯖꯔ ꯀꯧꯕ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯀꯣꯏꯅꯔꯦ꯫ ꯑꯗꯨꯁꯨ ꯃꯔꯝ ꯆꯥꯗꯅ ꯔꯣꯖꯔꯗꯨꯅ ꯑꯩꯉꯣꯟꯗ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯛꯑꯦ꯫ ꯀꯣꯟꯅꯗꯤ ꯈꯪꯂꯛꯑꯦ, ꯅꯆꯥꯅꯨꯄꯤꯗꯨꯒ ꯑꯗꯨꯁꯨ ꯀꯣꯏꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯁꯨ ꯑꯩꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤꯉꯩꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯗꯨꯅ ꯆꯩꯕꯅꯦ꯫ ꯑꯗꯒꯤ ꯅꯨꯄꯥꯗꯨꯅ ꯀꯣꯐꯤ ꯑꯁꯥꯕꯗꯨꯅ ꯍꯩꯖꯤꯟꯕꯗꯒꯤ ꯌꯦꯡꯉꯣ ꯅꯆꯥꯒꯤ ꯃꯥꯏꯗ ꯗꯥꯛ ꯂꯩꯔꯤꯕꯁꯦ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯊꯤꯔꯤ ꯃꯇꯤꯛ ꯅꯨꯄꯥꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯑꯔꯦꯝꯈꯥꯛ ꯉꯥꯛꯇ ꯀꯣꯏ ꯂꯩꯔꯦ, ꯑꯗꯨꯒ ꯃꯨꯛꯇꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯃꯁꯛꯇꯨ ꯊꯤꯔꯕꯅꯤꯅ ꯅꯨꯄꯥꯗꯤ ꯐꯪꯗ꯭ꯔꯕꯅꯤ나 ꯃꯁꯥꯗꯣ ꯌꯣꯟꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯗ꯭ꯔꯦ꯫ ꯑꯗꯨꯅꯕꯨ ꯑꯃꯒ ꯑꯃꯨꯛ ꯔꯦꯁꯇꯨꯔꯦꯟꯗ ꯑꯃꯒ ꯑꯃꯨꯛ ꯇꯨꯀꯠꯆꯩ꯫ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯛꯂꯒ ꯅꯨꯄꯥꯒꯤꯗꯃꯛ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒ ꯑꯩꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯒ ꯈꯠ ꯂꯩꯔꯦ꯫
नचादो वारो इमा आई मांगदा नुपादुगा कोनरगा रेस्टोरेंट का चंकी मोय नुक्सिनबदा कलकपिदौ नते अदुबु आइगी माइदे लेरिबा दाक्सिना मखोयबदी मरुपनि केदौनुंदसु खलरोय आइना हाइसे थाजबिद्रगा इमागा चलुसि लाओ थाजेसु चलुरगे हाइना खलमी हाय इचा तोबे युम संगमु फै येंबा तारेदना लाओ काइदनो नहौरिदो चलुसि याय चलुसि अबेमना थाजबु पुदुना लाअमी थाजदु अबेंगी वाही सिंदुदा सौनिंगबना सुलुरबनी अदुबु अचुमरांददी खंगलगे हाइदुना चलिबनी ताहेनबिदी मसादु पाखतपना लोरे मचेदा फोन तौजै अदुबु पाइबिरक्ते मीसु पाखंग लेसा ओइबना रोमांस थेनरिंगे तंजा ओइबना फोनदुसु पाइरक्तबनी ताहेनबी उपाय लेत्रदुना मेसेज थाजै चेचो नंग सिबतारिने इमानु फुबदा नंग मफमदुदगी लोटख्रो ची अबेमना इमा पुरगा नंग नाक्ता चटख्रबने ताहेनबिदु मचेगी खनबदा नुंगाइत्रदुना कपचै रोजादा पाव हाइदौसु फोन नंबर खंगदबना मथा सारमी युमगी मखादा ngehakta leitaba mopadu lampakta leikibra haina gate meyada lepaga yengjei karino masigi numisibo imungse soidana salan tanarni aikhoi toni tuna kraida chakhrajano tahenbi oina matha sabada yadri amuksu kapchei ngehaki matung jacob amadi tona onariba restaurant da abenga thajaga yori manager da abemna Jacob Obama yaubra nupaduna list tu yengi hoi yawe room number habiyo kai marum gi orbano room da de changmanu ngairi aisa Jacob kal hongdori ba nupine oh sorry adu ersu noi family ki problem ni na aikoi gi restaurant asidadi maduge yabadadi pibagam jaroi warobinu thajana ibungo magale minari banu pidu aine pokchaba ichani इचा लोब लापनी नोईगी रेस्टोरेंट से मयाम कौरगा थुगाइरा मैनेजर दुसु मथा सारमी उपाय लेत्रदुना रूम अदु तामी अबेंगा थाजगा रूम अदु ताना प्रप्रप लाए थोंग दु थिलमी थोंग खुतिनदुदा रोमांस का पुंगचाई चारमी जेकोबना फुक हगतुना मनुंगदगी कना करीमता खुमलक्तबिदा थोंग दो दुम थिलमी हंदकसु जेकोबना कनानो करी पांगे हंदकती अबेमना खुमई थोंग सांगो जेकोबसु नुपी मखोल ओइबदुदा अबेंगी मखोलगा मानबने ngasai ukibadुदा ओरमनानी खंदुना डायरेक्ट कौरई अबेम होय माने कई पांगे थोंग हांगलगा खंगलनी अदु ओरदी अइना हांगलरोय नंग केदोगे हाबनो हंदकती थाजसु सौरदुना थोंगसे प्रपर भांगो टोन थोंगसे आंगो टोन ngakpana loire masadu thak thak niglei mamagi khonjel oirambadुदा khanghaudana mapisu tarai jacobsu ngakpana loire tona kapadu uraga nungaitraduna kisu kangano ai leiside ima ne Jacobsu ngakna kari nui mama Tuan kapna mane Jacob matha sarami thong thilapadi lepte adubu hangda yadabana Jacob na thongdo hangdori hek hangdokpaga thajana manungda prap changai pakhatpoi kei boy kapliba machanupi duki manakta changsilaga abem dhari basa chumbra nupasi abenga khangnaramra Tuan kapna mangtonomi adagi thajadu thamoi shukna masanupibu mamai mamit khangdagai thajin bauri Jacob na thajagi makutu phajinjei mama mabu phubigano engodoni phubiyo thajana makutu kanthoklaga Jacob ki mamaida khupangna nirak tharami lamjat naidaba lamja saramacha adu hairaga thajana bemda mukthilami Nupisa, masak matau fajai. Adubu nangi apambadi nupisidagi phanglamaroi. Aduna igi ichasida amuk nungsilang thangtuna nasagi apamba phangnaba honariba natra. Machada mu onchilaga. Warak pinaba leitraba sa.
ꯅꯪꯕꯨ ꯏꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯆꯥꯎꯅꯕ ꯌꯧꯔꯛꯄꯒꯤ ꯃꯍꯩꯔꯥ? ꯅꯃꯥꯟꯅꯕꯤꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥ ꯐꯥꯎ ꯅꯪꯅ ꯀꯣꯏꯕ ꯉꯝꯂꯕꯅꯤꯅꯦ꯫ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯏꯔꯤꯛꯇ ꯅꯪꯕꯨ ꯑꯊꯨꯕꯗ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯕꯦꯝꯅ ꯃꯥꯗꯁꯨ ꯅꯠꯇꯦ ꯏꯃꯥ, ꯔꯣꯖꯔꯁꯨ ꯀꯣꯏꯔꯝꯕꯅꯦ꯫ ꯖꯦꯀꯣꯕꯅ ꯁꯥꯎꯔꯒ ꯑꯕꯦꯝ ꯑꯕꯦꯝꯁꯨ ꯖꯦꯀꯣꯕꯇ ꯑꯣꯟꯁꯤꯜꯂꯒ ꯍꯦ ꯌꯨ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯅ ꯑꯩꯈꯣꯏꯗ ꯈꯕꯔ ꯌꯣꯜꯂꯤꯉꯩꯗꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤꯕ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯃꯋꯥ ꯐꯪꯗꯕꯤꯁꯤꯒ ꯅꯨꯡꯁꯤꯅꯕ? ꯅꯄꯥ ꯐꯪꯉꯦ ꯅꯨꯄꯤ ꯀꯌꯥ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏ, ꯅꯃꯥ ꯐꯪꯉꯦ ꯑꯣꯛꯇꯕꯤꯅꯤ ꯃꯣꯔꯦꯗ ꯑꯣꯛꯇꯕꯤ ꯑꯣꯏꯕꯤ, ꯅꯌꯥꯝꯕ ꯐꯪꯉꯦ ꯅꯤꯁꯥꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯥꯏꯆꯨꯕ꯫ ꯑꯗꯨꯒꯨꯝꯕꯒꯤ ꯏꯃꯨꯡꯗ ꯍꯧꯔꯛꯄ ꯅꯪꯅꯕꯨ ꯀꯌꯥꯝ ꯐꯅꯒꯦ? ꯑꯗꯨꯃꯛꯅ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯧꯕ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯁꯤꯒ ꯃꯐꯝꯁꯤꯗ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯑꯕꯦꯝꯒꯤ ꯑꯃꯗꯤ ꯊꯥꯖꯒꯤ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯖꯦꯀꯣꯕꯀꯤ ꯊꯃꯣꯏ ꯑꯗꯨ ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯈꯥꯛꯂꯧꯔꯛꯏ꯫ ꯃꯄꯤ ꯑꯗꯨꯁꯨ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯔꯕꯅꯤꯅ ꯑꯁꯥꯕ ꯃꯄꯤ ꯑꯣꯏꯅ ꯇꯥꯔꯛꯏ꯫ ꯊꯥꯖꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯕꯁꯨ ꯑꯩꯅ ꯏꯆꯥꯗꯤ ꯊꯥꯖꯗꯧ ꯅꯠꯇꯦ꯫